이붕어, 쎄, 해룩 यानी दाइगा एक तक इसो करीम चाल ट्रेबाइगा होय, फारे ए मताम नहीं आइगा सिटी अन्य रका हन्ना है रखते हैं आइगा फागी तो इन्हीं मागी से हेरुक तो खराब पीबी खरो 쎄 लाउरो ते आई बी हम तंग आई खो मिंगसिसु मिंगदामनिनि एनी प्रॉब्लम नो प्रॉब्लम फोटो हम तंग लव यू हाइगे तो बनी अदुगी वो होरेन गाड़ी दा दुम पीरे सुजार पोतु वो अस फोटो हम तंग कापी हाइबा अदु माइना हायुदना तानिंग दे चो फोटो दो इना कापो ऐसु खंगीदा सुम लगना बने आई फिसे फजा यालो को फुर से मदी फजा यालो ते आई बी नंगी फोन दविना सुम कापी रो को अदो पोर्ट्रेट मत कापो को फजना कापो नंग पोर्ट्रेट मत थमा कापो को खरा फुल लौरो खरा हाफ लौरो होय फजना कापो को आई मिंगो थागी दोइने यार बसे सोमदा खितंग कइनो तौबियो सुमाइना लाइस खरा याहल्लो उब्रा लाइसे ए तेबी मथा का खलो सोमना सु जसि लाओ सोमदैसे ओ होय याब्रो फोटो सिंग ते अस याम फजे फोटो सिंग से नंसु उमतो येंगो ए तेबी करी तंगाई खो को आई केनो मम कावरो होय एगा हेरु खता पिबी बे यागद्रो ए आइसु काविनि नंगे थवाय हाइब्रा याइबी हाइब्रा मागे मतौदुगा इंगाव हे गावरदना साउनुको पुद्रसु यारबनि दाइगा अदो कनानो ममा पिजनिंग न तोबनि ओ फै एगा अंतो क्रमंगे मंगलोयो हेलो थोइनु मैम आई खरादी कापसरे अदो मैम न थादन जरगे मैम ने फजबा अपामदो अदुम खनबिरो को होय थाजलो अदो एडिट तो खरा फजना तो बिरो हायु को यस अदो हयेंग अन लाओ को होय आई मतम जाना अदुम लाक्सगे ओके फुरितदी नंगे अपामबदु ओइरब्रो थैंक यू सो मच मैम ने थारप फुरित आई अम पामे एलिगेंट सु ओय अदुगा कंफर्टेबल सु ओय ओ थैंक्स होय ngasi gi onati thamage ko bye bye take care okay then bye Yoro pasana yenga kita. TIB. Hima. Kari gino sukto ido. Nang ke dolo kya? aina kainom hangge tawraga nangi phone ko sa do chumde aduda di ai yengam dangai adum thoraba Adugira. Aduti amata nati ani hangu karino. hagi nate nangna mingonda photo thane do kanada Aduburo ai ninga si setliba phisa asi thabirakpa designer do mangonda thakidoiba ai di noi hello da tha doi mane aina ka ka sangran kaino haisa phajana kapkidrabo kapida aina sum lagna bane
ꯌꯥꯝꯅ ꯂꯛꯅꯕ ꯍꯩꯕ꯭ꯔꯥ ꯍꯥꯏꯕꯨ ꯅꯪ ꯅꯀꯣꯛ ꯀꯥꯏꯖꯅꯤ ꯅꯪ ꯍꯥꯏꯍꯩꯗꯦꯅꯦ ꯑꯩꯁꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯊꯛꯀꯤ ꯑꯍꯟꯅꯤꯅꯦ ꯍꯣꯏꯅꯦ ꯏꯊꯛꯀꯤ ꯑꯍꯟꯅꯤꯅꯦ ꯑꯗꯨ ꯇꯌꯥꯏꯕꯤ ꯅꯪ ꯈꯔ ꯄꯥꯕꯨꯡꯗ ꯐꯖꯅ ꯍꯥꯏꯕꯤꯔꯣꯀꯣ ꯑꯩ ꯉꯁꯤꯁꯨ ꯕꯣꯕꯣꯛ ꯈꯣꯏꯗ ꯂꯩꯍꯧꯈꯤꯗꯣꯏꯅꯤ ꯌꯥꯔꯣꯏꯍꯦ ꯄꯥꯕꯨꯡꯅ ꯉꯁꯤ ꯅꯪ ꯄꯨꯔꯛꯇ ꯌꯥꯗꯦꯅ ꯍꯥꯏꯔꯛꯄꯅꯤ ꯇꯌꯥꯏꯕꯤ ꯑꯗꯣ ꯄꯥꯕꯨꯡꯗꯣ ꯅꯪꯅ ꯁꯨꯝ ꯌꯥꯅꯕ ꯈꯔ ꯍꯥꯏꯕꯤꯔꯣꯕ ꯑꯁ ꯑꯩ ꯉꯝꯃꯣꯏꯗ ꯑꯣ ꯅꯪ ꯅꯆꯟꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯍꯥꯏꯁꯦ ꯅꯨꯡꯁꯤꯌꯦ ꯑꯗꯨꯏꯁꯨ ꯄꯥꯕꯨꯡꯅ ꯁꯥꯎꯔꯛꯀꯅꯤ ꯌꯥꯔꯣꯏ ꯄ꯭ꯂꯤꯁ ꯇꯌꯥꯏꯕꯤ ꯑꯁꯤꯗ ꯂꯦꯞꯄꯣꯕ ꯇꯌꯥꯏꯕꯤ ꯂꯦꯞꯄꯣ ꯇꯌꯥꯏꯕꯤ ꯑꯩ ꯂꯩꯍꯧꯔꯦꯀꯣ ꯅꯪꯅ ꯑꯗꯨꯝ ꯐꯅꯕ ꯁꯤꯟꯕꯤꯔꯣ ꯑꯁ ꯅꯪ ꯂꯩꯍꯧꯕ ꯌꯥꯔꯣꯏ ꯄꯥꯕꯨꯡꯅ ꯉꯥꯡꯒꯅꯦꯕ ꯇꯌꯥꯏꯕꯤꯅ ꯁꯨꯝ ꯐꯅꯕ ꯁꯤꯜꯂꯣ ꯄꯥꯕꯨꯡꯅ ꯉꯥꯡꯒꯅꯤꯀꯣ ꯇꯌꯥꯏꯕꯤ ꯅꯪꯅ ꯑꯗꯨꯝ ꯐꯅꯕ ꯁꯤꯜꯂꯣ ꯑꯩꯗꯤ ꯂꯩꯍꯧꯔꯦꯍꯦ ꯃꯁꯤꯗꯅꯤꯁꯦ ꯇꯌꯥꯏꯕꯤ ꯐꯖ ꯆꯠꯂꯣꯀꯣ ꯑꯣꯀꯦ ꯑꯗꯨꯗꯤ ꯕꯥꯏ ꯕꯥꯏ 예비, 따디니. ꯑꯁ ꯑꯩ ꯀꯃꯥꯏ ꯍꯥꯏꯗꯣꯏꯅꯣ ꯑꯩ ꯍꯥꯏꯕ ꯉꯝꯃꯣꯏꯗ ꯅꯪꯁꯨ ꯆꯠꯁꯦꯕ 예비, 더와이. ꯄꯥꯕꯨꯡ 그리노 낭나 ngамꯣꯏ 하시바. ꯄꯥꯕꯨꯡ ꯀꯩꯁꯨ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯀꯥꯟꯅꯔꯣꯏꯗ ꯄꯥꯕꯨꯡ 아스 그리노냐. 무시 응앙히 주로 롤리시바. 헤이, 능가랑 도마우드라바네. ꯄꯥꯕꯨꯡ ꯌꯥꯅꯤ ꯄꯥꯕꯨꯡ ꯊꯧꯔꯁꯤꯔ 털어. 헤이, 오래디 도박노래 보거나 이 본돌 금이고. ꯍꯣꯏ ꯄꯥꯕꯨꯡ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯍꯦꯄꯤ ꯖꯟꯃꯥꯁꯇꯃꯤ ꯇꯨ ꯑꯣꯜ ꯉꯁꯤꯗꯤ ꯈꯔ ꯀꯦꯂꯦꯀꯣ ꯌꯥꯝ ꯐꯖꯗ꯭ꯔꯕꯣ ꯑꯩꯁꯦ ꯊꯦꯡꯛ ꯌꯨ ꯑꯗꯣ ꯃꯌꯥꯝꯗ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯅꯧꯕꯁꯤ ꯌꯦꯡꯍꯜꯂꯒꯦꯀꯣ ꯌꯦꯡꯉꯣ ꯑꯗꯒꯤꯁꯦ ꯑꯩꯅ ꯂꯩ ꯈꯔ ꯍꯟꯗꯛ ꯊꯥꯈꯤꯕꯅꯤ ꯑꯁꯣꯝꯗꯁꯨ ꯂꯩ ꯈꯔ ꯂꯩꯔꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯣ ꯃꯌꯥꯝ ꯅꯨꯡꯁꯥꯁꯨ ꯌꯥꯝ ꯀꯟꯅ ꯁꯥꯔꯦꯀꯣ ꯍꯣꯏ ꯌꯥꯝ ꯁꯥꯏ ꯉꯁꯤ ꯑꯩꯈꯣꯏ ꯏꯆꯟꯅꯨꯄꯤꯁꯨ ꯂꯥꯛꯑꯦ Hi everyone, happy Janmashtami. Ado inama I chalugige ko? ꯀꯥꯏ ꯆꯠꯇꯣꯏꯅꯣ Ai school chalugige. ꯅꯪ ꯉꯁꯤ ꯁꯨꯇꯤ ꯂꯩꯇ꯭ꯔꯣ Chuti budi layaba. Ado report ama pirudaba ꯍꯣꯏ yadaba. ꯐꯔꯦ ꯑꯗꯨꯗꯤ ꯐꯖꯅ ꯆꯠꯂꯣꯀꯣ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯗꯥꯀꯨ ꯃꯅꯥꯛꯇ ꯆꯠꯂꯨꯈꯤꯒꯦ ꯃꯌꯥꯝ ꯑꯩꯒ ꯁꯨꯝ ꯂꯥꯏꯐ ꯂꯩꯃꯤꯟꯅꯁꯤꯀꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯍꯤꯡꯒꯣꯜꯅꯨꯡꯗ ꯌꯧꯔꯛꯑꯦ ꯗꯥꯀꯨ ꯃꯅꯥꯛꯇꯁꯨ ꯌꯧꯔꯛꯑꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯅꯨꯡꯁꯦ ꯌꯥꯝ ꯆꯥꯎꯕꯅꯤꯀꯣ ꯍꯧꯔꯕ꯭ꯔꯥ ꯅꯣꯏ ꯂꯥꯏꯐꯇꯣ ꯑꯩꯒꯗꯤ ꯌꯥꯎꯍꯜꯂꯛꯀꯅꯨꯀꯣ ꯑꯩꯉꯣꯟꯗꯒꯗꯤ ꯌꯥꯎ ꯀꯥꯏꯔꯛꯀꯅꯨ ꯃꯌꯥꯝꯗ ꯑꯁꯨꯝ ꯍꯤꯡꯒꯣꯜꯅꯨꯡ ꯆꯪꯉꯒ ꯌꯦꯡꯍꯟꯖꯒꯦ ꯌꯦꯡꯍꯜꯂꯨ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯒꯤ ꯑꯃꯣꯠ ꯑꯀꯥꯏ ꯃꯌꯥꯝꯁꯦ ꯅꯪ ꯂꯥꯏꯐꯇ ꯂꯣꯏ ꯌꯦꯡꯍꯜꯂꯨꯀꯣ ꯅꯪ ꯗꯥꯀꯨꯁꯨ ꯂꯩꯔꯦ ꯑꯥꯗ ꯁꯤꯗ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯑꯩꯈꯣꯏ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝ ꯑꯃ ꯂꯥꯏꯚ ꯂꯩꯔꯤꯁꯤꯗ ꯍꯥꯏ ꯃꯌꯥꯝ
ꯑꯁ ꯀꯣꯛꯌꯦꯠꯁꯦ ꯁꯣꯝꯗ ꯊꯝꯈ꯭ꯔꯒꯦ ꯐꯤꯒ ꯌꯦꯠꯂꯝꯕꯩ ꯀꯣꯛꯀꯁꯦ ꯗꯥꯀꯣ ꯁꯣꯝꯗ ꯌꯦꯡꯉꯣ ꯍꯜꯂꯣ ꯃꯌꯥꯝ ꯍꯦꯄꯤ ꯀ꯭ꯔꯤꯁꯅ ꯖꯔꯃ ꯑꯗꯩꯗꯤ ꯑꯇꯩ ꯀꯔꯤ ꯍꯥꯏꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕꯤꯌꯣ ꯑꯗꯣ ꯌꯥꯔꯦ ꯊꯣꯏꯅꯨ ꯂꯣꯏꯁꯜꯂꯣ ꯀꯩꯅꯣ ꯅꯪ ꯂꯥꯏꯚꯇꯣ ꯁꯣꯝꯗ ꯆꯥꯔꯖ ꯂꯥꯛꯑꯣ ꯂꯥꯛꯑꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯍꯩꯔꯨꯛ ꯈꯔ ꯌꯥꯎꯔꯛꯑꯦ ꯑꯗꯨꯒ ꯅꯨꯡꯁꯥꯁꯨ ꯁꯥꯕꯅꯤꯅ ꯖꯨꯁꯁꯨ ꯈꯔ ꯌꯥꯎꯔꯛꯑꯦ ꯗꯥꯀꯣ ꯁꯣꯝꯗꯝꯇ ꯗꯥꯀꯣꯒꯤ ꯐꯨꯜꯂꯦꯝꯁꯦ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯀꯔꯤꯅꯣ ꯅꯪꯉꯣꯟꯗ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈ꯭ꯔꯗꯨꯕꯣ ꯁꯤꯕꯨ ꯑꯗꯨꯝ ꯍꯪꯅ ꯂꯩꯔꯤꯁꯤꯕꯣ ꯑꯁ ꯑꯩꯅ ꯍꯪꯕ ꯅꯠꯇꯦꯕ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝꯅ ꯍꯪꯕꯅꯦ ꯑꯣ ꯃꯌꯥꯝ ꯑꯩꯒꯤ ꯃꯤꯡꯁꯦ ꯑꯩꯈꯣꯏ ꯄꯥꯕꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯅꯨꯃꯤꯠꯅ ꯉꯥꯜꯂꯤꯕꯁꯦ ꯁꯨꯃꯥꯏꯅ ꯉꯥꯟꯅꯕ ꯈꯣꯔꯧ ꯉꯥꯟꯕ ꯍꯥꯏꯅ ꯀꯧꯕꯤꯔꯝꯃꯦ ꯑꯗꯨꯕꯨ ꯑꯁꯦꯡꯕꯗꯗꯤ ꯃꯝꯃꯒ ꯁꯨꯝ ꯂꯩꯔꯤꯗ ꯍꯧꯖꯤꯛꯄꯨꯗꯤ ꯅꯣꯏ ꯆꯦ ꯊꯣꯏꯅꯨꯁꯦ ꯃꯥ ꯂꯥꯛꯄꯗꯒꯤ ꯈꯔ ꯗꯥꯀꯣ ꯉꯥꯜꯂꯛꯑꯕ ꯀꯩꯅꯣ ꯍꯦꯟꯃꯟꯈ꯭ꯔꯦ ꯍꯦꯟꯅꯪꯗꯨꯗꯤ ꯌꯥꯔꯦ ꯊꯣꯏꯅꯨ ꯂꯣꯏꯁꯜꯂꯣ ꯀꯩꯅꯣ ꯅꯪ ꯂꯥꯏꯚꯇꯣ ꯌꯥꯔꯦ ꯁꯤꯗ ꯂꯥꯛꯑꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁꯤꯗ ꯁꯨꯝ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯂꯣꯏꯁꯜꯂꯣꯀꯣ ꯑꯁ ꯂꯣꯏꯁꯜꯂꯣ ꯍꯥꯏꯕꯅꯦ ꯅꯪ ꯂꯥꯏꯚꯇꯣ ꯂꯣꯏꯁꯤꯜꯂꯤ ꯗꯥꯀꯣ ꯅꯪ ꯅꯤꯡꯁꯤꯡꯗ꯭ꯔꯕꯣ ꯉꯁꯤ ꯖꯟꯃꯥꯁꯇꯃꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯅ ꯁꯤꯗ ꯗꯥꯀꯣꯒꯤꯗꯃꯛꯇ ꯍꯩꯔꯨꯛ ꯄꯨꯔ ꯂꯥꯛꯈꯤꯕꯗꯣ ꯅꯨꯃꯤꯠꯇꯣ ꯁꯥꯁꯨ ꯌꯥꯝ ꯁꯥꯗ꯭ꯔꯣ ꯂꯥꯎ ꯁꯣꯟꯗ ꯂꯥꯎ ꯍꯩ ꯁꯥꯏ ꯅꯨꯡꯁꯥ ꯁꯥꯏꯁꯦ ꯎꯗ꯭ꯔꯣ ꯎꯔꯨꯝꯗ ꯁꯦ ꯅꯪ ꯂꯩꯔꯝꯃꯨꯀꯣ ꯁꯖꯤꯛ ꯄꯨꯔꯛꯇꯣꯏꯅꯦ ꯂꯩꯅꯥ ꯑꯕꯦꯝꯃꯧ ꯑꯕꯨꯡꯉꯣ ꯂꯩꯅꯥꯗꯤ ꯂꯩꯇ꯭ꯔꯣ ꯑꯕꯦꯝꯃ ꯂꯩꯅꯧ ꯇꯥꯆꯧ ꯂꯥꯛꯑꯦ ꯀꯩ ꯇꯧꯔꯤꯒꯦ ꯅꯪꯕꯣ ꯇꯥꯆꯧ ꯁꯦ ꯍꯥꯞꯅꯕ ꯀꯩꯅꯣꯝ ꯄꯨꯔꯛꯑꯣ ꯄꯨꯔꯛꯑꯕꯣ ꯇꯥꯆꯧ ꯁꯦ ꯃꯅꯨꯡꯗ ꯍꯦꯛ ꯂꯩꯅꯤ ꯑꯁ ꯁꯥꯁꯨ ꯁꯥꯕꯁꯤꯗ ꯉꯥꯡꯕꯤꯗꯨꯁꯨ ꯄꯨꯟꯁꯤꯟꯕꯤꯔꯝꯃꯕꯅꯦ ꯉꯥꯏꯈꯣꯁꯦ ꯑꯕꯨꯡꯉꯣ ꯁꯦ ꯆꯥꯎ ꯃꯣꯕꯥꯏꯜꯗꯣ ꯁꯥꯟꯅꯕ ꯀꯟꯅꯕ ꯀꯩꯅꯣ ꯇꯥꯆꯧ ꯇꯥꯆꯧꯒꯤ ꯋꯥꯇꯥꯁꯤꯗꯤ ꯆꯥꯒꯗꯧꯕ ꯏꯀꯥꯏꯍꯦ ꯑꯗꯨꯃꯥꯏꯅ ꯉꯥꯡꯒꯗꯧ ꯁꯔꯨꯛ ꯄꯤꯗ꯭ꯔꯁꯨ ꯇꯣꯛꯎ ꯌꯥꯗ꯭ꯔꯣ ꯑꯁ ꯅꯪ ꯆꯥꯔꯣꯏ ꯍꯥꯏꯗꯤ ꯆꯥꯒꯦ ꯀꯗꯥꯏ ꯄꯤꯔꯣ ꯇꯥꯆꯧ ꯇꯨ ꯁꯣꯝꯗ ꯂꯥꯛꯑꯣ ꯃꯥꯏꯁꯤꯗꯒꯤ ꯍꯦꯟꯅꯅꯦ ꯑꯍꯥꯎꯕ ꯑꯃ ꯌꯥꯎꯔꯤꯕꯅꯦ ꯍꯥꯎꯔꯦꯍꯦ ꯊꯤꯕꯣꯡ ꯂꯥꯎ ꯇꯧ ꯅꯆꯟꯅꯨꯄꯤꯗꯣ ꯌꯥꯝ ꯂꯨ ꯇꯧꯀꯣ ꯇꯧꯗ꯭ꯔꯗꯤ ꯀꯩꯅꯣ ꯅꯪꯒꯨꯝꯕꯔꯣ ꯃꯤꯗꯤ ꯃꯃꯥꯟꯅꯕ ꯃꯀꯣꯛ ꯊꯣꯡꯅꯕ ꯍꯥꯏꯗꯅ ꯃꯍꯩ ꯃꯁꯤꯡ ꯀꯟꯅ ꯍꯣꯠꯅꯔꯤꯁꯦ ꯎꯗ꯭ꯔꯣ ꯅꯪꯗꯤ ꯇꯧꯕ꯭ꯔꯣ ꯁꯛꯊꯤꯕꯤꯁꯦ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯁꯤꯗ꯭ꯔꯗꯤ ꯀꯩꯅꯣ ꯅꯪꯗꯧꯅ ꯃꯣꯕꯥꯏꯜꯗ ꯑꯗꯨꯝ ꯎꯪꯗꯅꯗꯤ ꯂꯩꯇꯦꯗꯅ ꯆꯣ ꯇꯥꯆꯧꯒꯤ ꯏꯁꯤꯡ ꯈꯔ ꯄꯨꯊꯣꯔꯛꯑꯣꯍꯦ ꯇꯥꯆꯧ ꯑꯁ ꯁꯥꯁꯨ ꯁꯥꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯤ ꯐꯥꯎꯕ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯑꯁꯨꯛ ꯁꯥꯈ꯭ꯔꯁꯤꯗ ꯊꯕꯛꯅꯦꯅꯁꯨ ꯁꯨꯅꯔꯤꯕꯅꯤꯅꯦ ꯑꯗꯨꯒ ꯃꯔꯣꯟꯁꯨ ꯊꯣꯛꯆꯗꯕ ꯃꯈꯣꯏꯗꯨꯗꯤ ꯑꯣꯟꯊꯣꯛ ꯋꯥꯅ ꯂꯩꯔꯅꯤ ꯑꯗꯨꯅ ꯉꯁꯥꯏꯅ ꯄꯨꯟꯁꯤꯜꯂꯝꯃꯕꯅꯤ ꯄꯨꯔꯛꯑꯕꯣ ꯀꯥꯏ ꯄꯨꯔꯛꯑꯣ ꯑꯁ ꯇꯥꯆꯧꯗꯤ ꯍꯨꯃꯥꯡꯅ ꯂꯣꯏꯔꯦꯍꯦ ꯁꯥꯃꯟꯗꯅ ꯇꯧꯏꯅꯦ ꯁꯥꯕꯁꯤꯗ ꯅꯪꯅ ꯄꯨꯔꯛꯄ ꯏꯁꯤꯡꯁꯦ ꯁꯤꯅ ꯍꯥꯎꯔꯦꯍꯦ
तासो चलूगे को ताचौ तासो यांगना लाक्तोरिने इंजांग दो हावलमुको हय ताचौ ꯀꯔꯤ ꯍꯤꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯣ ꯂꯩꯅꯥ ꯇꯥꯆꯧꯅ ꯍꯧꯖꯤꯛꯇ ꯄꯣꯔꯛꯄꯗꯣ ꯑꯗꯨ ꯊꯣꯡꯗꯣꯏꯕ ꯑꯁ ꯍꯤꯡꯒꯣꯜꯒꯤ ꯃꯅꯥ ꯃꯁꯤꯡꯗ ꯆꯥꯃꯟꯗꯅ ꯍꯛꯆꯥꯡꯒꯁꯦ ꯍꯥꯔꯒ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦꯍꯦ ꯊꯨꯠ ꯏꯇꯥꯎ ꯉꯁꯤ ꯐ꯭ꯔꯦꯁꯔ ꯃꯤ ꯌꯥꯝ ꯅꯨꯡꯉꯥꯏꯍꯦ ꯁꯤ ꯐꯝꯃꯣ ꯅꯪ ꯂꯥꯛꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯩꯁꯨ ꯂꯥꯛꯇꯤ ꯂꯥꯛꯅꯤꯡꯕꯅꯤ ꯑꯗꯣ ꯐꯤꯔꯣꯟꯁꯨ ꯀꯌꯥ ꯃꯑꯣꯡ ꯆꯥꯗ꯭ꯔꯕ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ ꯑꯁ ꯏꯇꯥꯎ ꯅꯪ ꯅꯨꯡꯉꯥꯏꯔ ꯅꯠꯇ꯭ꯔꯣ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯗꯥꯀꯣ ꯗꯥꯀꯣ ꯂꯩꯅꯥ ꯂꯩꯇꯕ꯭ꯔꯣ 이때마 ꯑꯣ ꯑꯣꯖꯥ ꯌꯥꯝ ꯐꯔꯦꯅꯦ ꯑꯣꯖꯥꯁꯨ ꯁꯥꯇ꯭ꯔꯁꯨ ꯉꯁꯤ ꯄꯨꯟꯅ ꯊꯤꯟꯒꯅꯤꯍꯦ ꯂꯩꯅꯥ ꯂꯩꯅꯥ कना अया चे थैनो यम फजदे यम फजे ये फिजु यम फजे ये काइदगिनो ꯑꯁꯦꯔꯣ ꯄꯨꯔꯅꯅꯦ ꯍꯟꯗꯛ ꯁ꯭ꯄꯣꯟꯁꯔ ꯇꯧꯔꯛꯄꯅꯤ ꯖꯟꯃꯥꯁꯇꯃꯤꯒꯤ ꯑꯗꯣ ꯉꯥꯏꯈꯣꯅꯦ ꯅꯪ ꯍꯟꯗꯛ ꯇꯦꯠ ꯄꯔꯤꯈꯥ ꯊꯥꯈꯤꯕ ꯅꯠꯇ꯭ꯔꯣ ꯀꯃꯥꯏ ꯇꯧꯈꯤꯒꯦ ते एग्जाम बुदी यम फाखी अदो आई अतोब एग्जाम गिसु यम प्रिपरेशन तविए ꯍꯣꯏ ꯍꯣꯏ ꯍꯣꯠꯅꯒꯗꯕꯅꯤ ꯑꯗꯣ ꯗꯥꯀꯣꯗꯤ ꯂꯩꯇꯕ꯭ꯔꯣ लेते मा हिंगोंद थबक सुबह चकी कईगिनो ꯁꯨꯝ ꯍꯩꯔꯨꯛ ꯈꯔ ꯄꯤꯅꯤꯡꯅ ꯇꯧꯕꯅꯤ ꯑꯩꯒꯤꯗꯤ ꯀꯗꯥꯏ ꯑꯌꯥ ꯑꯩꯗꯤ ꯄꯨꯡꯀꯥꯎ ꯀꯥꯎꯏꯅꯦ ꯑꯁꯦ ꯄꯥꯏꯁꯜꯂꯣ ꯑꯩꯈꯣꯏ ꯇꯥꯆꯧ ꯍꯣꯏꯗꯤ ꯃꯔꯥꯏꯕꯛ ꯌꯥꯝ ꯐꯩꯗ ꯃꯤꯅꯒ ꯍꯩꯔꯨꯛ ꯊꯤꯟꯕꯤꯕ ꯂꯥꯛꯏꯀꯣ ꯑꯩꯈꯣꯏꯒꯤꯅ ꯀꯅꯥꯅ ꯀꯔꯝ ꯀꯥꯟꯗ ꯊꯤꯟꯕꯤꯕ ꯂꯥꯛꯇꯣꯏꯕ ꯈꯪꯗ꯭ꯔꯦꯗ ꯍꯦꯉꯥꯡ ꯅꯪ ꯉꯥꯡꯉꯤꯗꯣ ꯑꯩ ꯈꯪꯉꯣꯏ ꯍꯥꯏ ꯈꯜꯂꯤꯔꯣ ꯀꯩꯅꯣ ꯃꯔꯥꯏꯕꯛ ꯐꯩ ꯍꯥꯏꯕꯕꯨ ꯐꯩ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯃꯁꯤ ꯉꯥꯡꯁꯦ ꯃꯤ ꯌꯥꯝ ꯍꯦꯟꯖꯜꯂꯤ ꯃꯁꯤ ꯅꯪ ꯂꯩꯔꯝꯃꯨ ꯅꯪ ꯉꯁꯤ ꯈꯪꯒꯅꯤ ꯉꯥꯏꯈꯣ ꯅꯪ ꯂꯩꯔꯝꯃꯨ ꯅꯪ ꯉꯁꯤ ꯈꯪꯒꯅꯤ ꯅꯪ ꯑꯌꯥ ꯆꯦꯊꯣꯏꯅꯣ ꯑꯩ ꯐꯥꯒꯤ ꯇꯧꯕꯅꯦꯕ ꯑꯩ ꯐꯥꯒꯤ ꯇꯧꯕꯅꯦ ꯀꯔꯤ ꯐꯥꯒꯤ ꯂꯩꯔꯝꯃꯨ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯅꯠꯇꯦ ꯅꯪ ꯍꯥꯏꯗꯣ ꯀꯔꯤꯅꯣꯕ ꯁꯦ ꯍꯩꯁꯦ ꯄꯥꯏꯌꯨꯁꯦ ꯁꯦ ꯅꯪ ꯆꯦꯊꯣꯏꯅꯣ ꯐꯥꯒꯤ ꯅꯠꯇꯦ ꯑꯁꯦꯡꯕꯅꯤꯀꯣ ꯂꯩꯅꯥ ꯑꯩ ꯆꯠꯂꯒꯦ ꯅꯪ ꯂꯩꯍꯧꯔꯣꯀꯣ लेहरे चे थैनो 다코 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 अस तादे है दाको दाको ꯑꯩꯗꯤ ꯅꯪ ꯀꯧꯕꯗ ꯋꯥꯔꯦ ꯊꯣꯏꯅꯣ ꯀꯩꯗꯧꯔꯤꯕ ꯅꯪꯗꯤ ꯁꯤꯗ ꯖꯟꯃꯥꯁꯇꯃꯤꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯂꯨꯕ ꯑꯗꯣ ꯗꯥꯀꯣꯗ ꯍꯩꯔꯨꯛ ꯄꯤꯖꯅꯤꯡꯅ ꯑꯁ ꯂꯥꯛꯄꯅꯤ ꯁꯣꯛ ꯁꯥꯕꯁꯤꯗ ꯂꯥꯛꯇ꯭ꯔꯁꯨ ꯌꯥꯔꯗꯨꯕꯨ ꯀꯔꯤꯅꯣ ꯉꯁꯥꯏꯗꯩ ꯅꯨꯡꯁꯥꯁꯤꯗ ꯊꯕꯛ ꯁꯨꯔꯛꯏꯗꯣ ꯋꯥꯔꯝꯃꯅꯤꯌꯦ ꯂꯥꯎ ꯍꯩꯔꯨꯛ ꯆꯥꯔꯨꯁꯤ ꯌꯥꯔꯅꯤꯗ ꯑꯥꯗ ꯌꯨꯝ ꯃꯈꯥꯁꯦ ꯑꯁꯤꯗ ꯐꯝꯃꯨꯔꯁꯦ ꯂꯥꯛꯑꯣ ꯌꯣꯠꯇꯣ ꯀꯔꯤꯒꯤ ꯄꯥꯏꯔꯛꯏꯅꯣ ꯑꯁ ꯊꯝꯃꯝꯃꯣꯁꯦ ꯂꯥꯛꯑꯣ 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 라오 세 빠유세 아스 파모아바
ꯑꯁ ꯑꯗꯨꯗ ꯅꯪꯅ ꯆꯥꯅꯤꯡꯗꯦꯒ ꯍꯥꯏꯅ ꯇꯧꯈꯤꯕꯗꯣ ꯀꯔꯤꯅꯣ ꯆꯥꯅꯤꯡꯗꯕ ꯅꯠꯇꯦ ꯏꯀꯥꯏꯔꯤꯅꯤ ꯀꯩꯅꯣ ꯀꯩ ꯌꯦꯡꯉꯤꯅꯣ ꯆꯥꯔꯣ ꯅꯪꯁꯨ ꯆꯥꯔꯣ ꯗꯥꯀꯣ ꯅꯨꯡꯁꯤꯗ꯭ꯔꯥ ꯃꯇꯝꯗꯣ ꯅꯨꯡꯁꯤꯌꯦ ꯃꯇꯝꯁꯦ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦꯀꯣ ꯆꯍꯤ ꯐꯥꯈ꯭ꯔꯦ 이나마 ꯍꯩꯃꯥ ꯑꯦ ꯂꯩꯅꯥ ꯅꯪ ꯂꯥꯛꯑꯕꯣ ꯍꯣꯏ ꯑꯩꯅ ꯌꯨꯝꯗ ꯆꯠꯂꯨꯏ ꯑꯗꯨꯒ ꯅꯣꯏꯅ ꯁꯤꯗ ꯋꯥꯔꯤ ꯅꯨꯡꯉꯥꯏ ꯂꯩꯔꯝꯃꯤꯅꯦ ꯍꯥ ꯂꯥꯛꯑꯣ ꯅꯪꯁꯨ ꯂꯥꯛꯑꯣ ꯍꯩꯔꯨꯛ ꯆꯥꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ